State asida constitutional crisis mayokna-raktanaba Hayeng Phaobagi Manungda state asida suspended animation Thamjillakpagi Oithokpa Chaona Leire. Presna fangba thajaba yaba pau amagi matung ina hojik state asida orekliba political gi saklon asida taraganithoi shuba Manipur Legislative Assembly ase kannaba amadi constitutional crisis thorakpa yaba singdage nathainaba asigumba khongthang ase lokholakadabani haide. Khongthang ase hojik state asida oiriba phibam ase kupna yenglaba matungda laurakpa khongthang haina thajaba yaba paugi likhun amana phongdurukle. Marak asida hojik state asida oiriba political gi oiriba phibam asigi matangda wa tananaba ngase BJP gi North East ke in charge oiriba BJP ki National Spokesperson Dr. Sambit Patrana Luchingba MLA Singh Yauba Team ama Governor Ajay Kumar Balaga unakre. Dr. Sambit Patrana Luchingba Team aduda BJP Manipur Pradesh ki President A. Sarda, BJP Manipur Pradesh ki General Secretary K. Sarat, MLA Awangbo Nyumai, MLA Govindas Konthaujam, MLA T.S. Basanta Kumar, MLA T.S. Radhesham, MLA Muhammad Abdul Nasir Amati, MLA T.S. Sandi Suluina ki haide. Team aduna ngasi nungthal pung mariga minute yangkhairom taba adwaida Rajbabanda laktuna Governor Ajay Kumar Balaga unaduna minute kunrom wari sanaki haide. Unaba adu kari karamba agenda da wari sanaki haibadu de khangma ngamjai. Team aduna Rajbabanda gi thorakpada so paumi singda wa amata phongdoklamkhide haide.